ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯁꯤꯁꯤꯄꯨꯔꯒꯤ ꯃꯣꯜꯂꯣꯝ ꯈꯨꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯦ ꯇꯧꯕꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯁꯤ.ꯑꯦꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯁꯥꯝꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤꯁꯨ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯆꯦꯒꯤ ꯋꯥꯊꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯆꯦ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯐꯥꯔꯝ ꯕ꯭ꯂꯦꯛ ꯂꯤꯁ ꯇꯧꯗ꯭ꯔꯕꯗꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯒꯤ ꯃꯊꯛꯇ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ.ꯑꯦꯜ.ꯑꯦ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯒꯤ ꯃꯊꯛꯇ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯗꯨꯅ ꯒꯕꯔꯅꯔꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 174(1) ꯊꯨꯒꯥꯏꯗꯨꯅ ꯆꯠꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 174(2) ꯒꯤ ꯃꯈꯥꯗ ꯂꯦꯝꯍꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯇꯥꯝ ꯑꯁꯤ ꯗꯤꯖꯣꯂꯨꯁꯟ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯥ ꯖꯅꯋꯥꯔꯤ 18ꯗ ꯐꯥꯏꯜ ꯇꯧꯗꯨꯅ ꯒꯕꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 174 ꯒꯤ ꯃꯈꯥꯗ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯦꯟꯆ ꯑꯃꯅ ꯈꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ आर्टिकल 174(1) ꯑꯁꯤ ꯂꯥꯟꯅ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯅ ꯆꯦꯟꯅꯩ ꯍꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 174(2) ꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯤ꯫ ꯀꯦꯁ ꯑꯁꯤꯗ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯦꯟ ꯚꯨꯄꯦꯟꯗ꯭ꯔ ꯃꯩꯇꯩꯅ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯤ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯦ.ꯑꯩꯆ. ꯁꯃꯔꯖꯤꯠ ꯁꯤꯡꯍꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯦꯅꯤꯟ ꯍꯤꯖꯝꯒ ꯂꯣꯏꯅꯅ ꯗꯤꯄꯨꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯑꯣ ꯔꯅꯀꯨꯃꯥꯔꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤ꯫ ꯍꯥꯏ ꯀꯣꯔꯠꯅ ꯊꯥꯔꯛꯂꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 174 ꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯤꯡ ꯌꯥꯎꯕ ꯃꯔꯝꯅ ꯆꯤꯐ ꯖꯁꯇꯤꯁꯇ ꯔꯤꯐꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯁꯇꯤꯁ ꯑꯦ. ꯒꯨꯅꯦꯁꯣꯔ ꯁꯔꯃꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤꯗ ꯔꯦꯖ ꯇꯧꯔꯛꯈꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯦꯟꯆ ꯑꯃꯅ ꯈꯟꯅꯍꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯄꯤꯈꯤ꯫ ꯊꯥꯔꯛꯂꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏ ꯀꯣꯔꯠꯀꯤ ꯔꯦꯖꯤꯁꯇ꯭ꯔꯤꯗ ꯀꯦꯁ ꯑꯁꯤꯒꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯆꯤꯐ ꯖꯁꯇꯤꯁꯇ ꯐꯪꯍꯟꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯂꯤꯁꯇꯤꯡ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯁꯨ ꯏꯪꯇꯞꯄ ꯂꯝꯗꯝ ꯑꯃ ꯍꯟꯖꯤꯜꯂꯛꯄꯗꯤ ꯈꯔ ꯋꯥꯈꯤꯒꯅꯤ ꯍꯥꯏꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯏꯁꯨ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯂꯕꯁꯨ ꯏꯪꯇꯞꯄ ꯂꯝꯗꯝ ꯑꯃ ꯍꯟꯖꯤꯜꯂꯛꯄꯗꯤ ꯈꯔ ꯋꯥꯈꯤꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯀꯨꯝꯖꯥ 2026-27ꯒꯤ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯁꯨ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝꯒꯤ ꯃꯤꯈꯜ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯕꯖꯦꯠ ꯑꯁꯤꯗ ꯆꯥꯎꯅ ꯌꯥꯎꯔꯤ꯫ ꯃꯤꯈꯜ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯖꯦꯠ ꯑꯁꯤ ꯆꯥꯎꯅ ꯄꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯟꯅ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕꯒꯨꯝ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯦꯡꯕꯤꯗꯨꯅ ꯑꯀꯟꯅꯕ ꯄꯦꯀꯦꯖ ꯑꯃ ꯍꯥꯞꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯐꯝꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯦꯀꯦꯖ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯇꯣꯉꯥꯟꯕ ꯄꯦꯀꯦꯖ ꯑꯃ ꯍꯥꯞꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯗꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯏꯁꯨ ꯀꯌꯥꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫
lamdam asida thorokpa isu kayada khangsin usinadana hek laithokduna leiri hainasu paumisingsing mafamda phongdoki. NIA courtna mak haukipki mathakta charge frame tawkhre. Imphal West Laiba Special National Investigation Agency NIA na ngara Government of People's Democratic Republic of Kukiland ki President oiripa mangthang mang haukipki mathakta charge frame tawkhre. Ccpur District ki Molnom Khundagi Limkhosai haukipki machanupa mak haukip sahi nipu asi India dagi khenaba pandam thamki amasung Government of India ki mayokta lan hauki haire. Maki matakta India da lal hauduna Government of India ki matakta landana bokhonai haibaki maralda maki matakta NIA na Unlawful Activity Prevention Act 1967 ki section 13 ki makada Indian Penal Code ki section 648 panduna judicial custody da thamliba misak amane makthang mang haukip NIA na video conferencing ki khutangta hairiba NIA court asida puthoki aduga court asina tha asigi mapanda masagi statement lauduna mangonda siriba maral asi yajai natraga yajade haibadu record tawrba matung mahaki matakta charge sharing satragani hairi NIA na court pikhala kiba charge sheet adugi matung inna makthang mang haukip 2022 gi May 13 da New Delhi gi Kasanga tagi communal oiba posting social media da thagalakibagi mayokta amadi Manipur khundariba community singe marakta nuksinahandana ba honai amadi JPDRK ki pandam sing mayek sena phongduna India ki mayokta lal haunaba semsai haibagi maralda phakibani NIA ki report aduda makthang mang haukipna post tawkiba comment amadi waising aduna Manipur state asida Maitei amasung Kuki community singe marakta communal tension poali haina charge tawri amaromda mangondagi phagatpa ngamkiba diary amada India dagi tokhaiba Kukiland ama sembagi wafam sing yawi mahana semliba JPDRK asida India, Myanmar amasung Bangladesh ta operate tawba terrorist sing yauri aduga mahana semba website ta karam tawna organization ase operate tawri amadi Indian Union dagi karamna tokai tagadage haibana singba material sing yauri haina NIA gi charge sheet aduda mayek sena palli ultrasound gi matengna brain gi thabak thorom sing paba ngamlagani ultrasound ki matengna sip yaudana brain ki thabak thorom sing paba ngamlagani haina anouba study report amana phongdorakli report asigi matung inna Elon Musk ki company Neuralink na miyoibagi brain da sathariba thabak thorom sing amadi khalibo wakalon paba ngamnaba brain da sip hapsenbagi wapam photorokibani adubu China gi startup company Gestala gi maikeidagi miyoibagi brain da kari karamba thabak thorom sing sathari amadi kari wakal khali haiba khangnabagi damak brain da sip haptragasu yaragani haina phongdorakibani haire